Lakhipuronline online na putok saba July ki tang tara taruk Laibak Pokpan numit ki Khomjinba Pao tabirase Ahanbada Maroi Pao All India Institute of Ayurveda live surgical demonstration galwenana Sasrutam 2024 mai pakna pangthokre Kharga Prasad Sharma Oli Nepal gi anoba Pradhan Mantri oina ngarang wasak lokre Milal gi lamjing makhada maifana Kamrangada mitei mek tambi pa hudokre Hayeng Lakhipur Khoman LP School da mitei mek tambi pagi workshop ama hodokkodori Jiribam railway station da lairiba urea bag sing Imphal da puthok pinanaba kokomina laingak ta taksilakli amasung Angels Coaching Center na makok thongna pass tawrokki basingbu haraute ama phongdokre Haujik mapung oi pau tabirase New Delhi gi All India Institute of Ayurveda AIIA gi Salya Tantra loisangna Sasruta Jayanti 2024 gi yaifaraban mita ngarang Sasrutam Salya Jayanti gi anisuba National Seminar pangthokre laibak asigi thang thabagi pathapasibu hodoklamba maming lereba Sasruta bo ikai khomnaba oina July gi tang 15 bu Sasruta Jayanti haina chahi kudingi pangthoktuna lagli AIMS Bhopal gi Founder Director Professor Sandip Kumar na seminar hodokpagi thorom gi athoiba mitunglen oiki thoramda aruba makhal gi surgery thawong kunmanga live ta mai pakna pangthokhi Seminar asida surgery gi lamda makhal makha gi thawong sing yengba amasung tambagi tanja pikhi amasung anoba technique ya sizinaduna pangthokhi thauramda wangang laduna AIIA gi director Professor Tanuja Nesari Nahai All India Institute of Ayurveda na hek haudokhibadagi Ayurveda bu malemda khanghananaba honnaduna lakti haiki miyoi chamaga humpu henbana seminar aduda saruk yakhiba sida bharat ki mafam kayadagi PG PhD scholar resident doctor surgeon amadi faculty member kayana saruk yakhi Kharga Prasad Sharma Oli Nepal ki anoba Pradhan Mantri oina ngarang wasak lokre masagi chahi humbutra ni thoi suraba Sri Olina haukiba irai numita thajabagi vote launabada maithiba nangkraba Puspa Kamal Dahal gi maut sile Sri PK Sharma Oli ahumlak suba oina Nepal gi anoba sungsinaba sarkar gi Pradhan Mantri oina Kathmandu da leiba Rashtrapati Bhavan gi Satyar Nivas ta ngarang wasak lokibani Kharga Prasad Sharma Oli na Nepal gi anoba Pradhan Mantri oirakpada Pradhan Mantri Narendra Modi na haraute amba phongdokre Milal Assam gi lamjing makhada maifana senduna kasargi kamranga DNPT High School da mitei mek tambi takpi bagi thoroma mangarang ayukta hodokre thoromaduda maifagi president Thangjam Brajen Milal Assam gi president Seram Herajit Secretary Wahengbam Surendrana dai saphamki aikoina aikoigi loan amadi mayek asi tangai fadana khangnana ba hona batai tamsin batai mayek ki damak aikoigi hona zaman mahai aikoigi tungi yumbiroi singna phangba hauragani aikoi hona ba lepa yade haibana chingba wafam kaya dai sapham liba singna phongdokna khi pisak macha amadi memina mitei mek tambi tak phikhi private school amadi government school gi mahiroi yangkhai romna mitei mek tamba sida sarukja ki haina pawasin makhatari Lakhipur online channel asibu yengbiri basingna pawasibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Mathang academic session dagi mitei meyek na primary thakta tarik tamba yabagi Assam lengak na ayaba pirakhibaga iroina na aikoi kudingmak na mitei meyek tambagi tangai phadaba leibana Khuman Club Lakhipur na sinduna milalga kusamna duna hayeng July ki 13 yumsakaisha numit nungthil gi pung mari taba matamda Lakhipur Khuman da leiba chatret ka kuntra truk number Khuman LP School da mitei meyek tambagi workshop ama haudoklagani hairiba workshop asida lamdamasigi miyamna saruk yaduna kudong saba Silomina si haina Khuman Club ki General Secretary Ingudam Dizendrana khwai miyam da paujelakli Manipur gi mapandagi pusilakpa urea har bag kaya Jiribam railway station da leiriba si athuba matamda Imphal da puthok piu haina kokomina appeal tawrakli wafam asingarang coordinating committee on Manipur integrity kokomi gi assistant coordinator Joy Chandra Konthau jamna luchingduna Jiribam gi railway station da koina chatuna yengsinba matamda mahakna wafam asi paumising da phongdokkibani mahakna makhata na haikibada aikoina khwaidagi ningam da basi Manipur da leiriba CSO sing ima sing
सिंगना चिंजाकता मिपान तांगदनबा हाइदुना ngasi phawba lauduna lakli adubu lomi singi khwaidagi maru oiriba urea har asi jiribam railway station da taduna leiriba si manipur lenga ki khwaidagi asonbani haike manipur gi damak phangliba har gi kota sing asi imphal da puna ba thorang tobidaba haibasi minister sing amadi official sing asi asonbani manipur da metric ton lising tara manga mathautai haibasu lengak na khangi har sing asi chingi lambi da purakpa matamda थेंगनरिबा अवाबा सिंग असिसु लोइना खंगनबा वाफमनि अदुबो खंगी हाइदुना असुम लैरिबा सिदा पेंदबा फोंदोखि लौमी सिंगी पोलम सिंग असि पिबिद्रबदि अकनबा इहौ लाकनि लौ लोइरबा मतुंग यूरिया लाकपना लौमी सिंगदा कानरोय यावसंग मतुंग आबिर थुंगलबगुम थोकनि हाइबा वाफम सिंग फोंदोखि खोंसेर असिदा कोकोमी नुपी विंग अमदि स्टूडेंट्स विंग सु सरुजाखि नत्रदि अखोय फरे अखोयगी यावसंग लोइरगा आबिर थुंगा कयौदोरिगे लौ उबा मतमदा यूरिया दरका होय लौ लिंगबा मतमदा दरका होय लौ हुनबा मतम दरका होयबा अदु लोरकान लौ लो कान यूरिया लागा कै काम दुगे सी खंगदमनेबा मसिना अखोय लौमी सिंगदा यूरिया मफम मतम चाना फंगनगदमनि खराइदे फंगदा अनपा लौमी सिंगी मफम दगी लौमी दुना ngasi numise kaithoga यूरिया gi दमकता डीसी द किउ लेपा नत्रगा एग्रीकल्चर डिपार्टमेंट द किउ लेपै थबगे तो हनगोबे अखोय यारगदि अथु मतमदा लौमी दे यूरिया से डायरेक्ट बेनिफिशियरी द फंगनबियो हाइना ngasi lengang appeal tawjege lengang na tawriba thabuk sing ase aikoi pende longmi sing na pende longmi sing ge strike la agadi madu akai bu rakani chakhau da aikoi taseng na politics tawgon di chakhau da politics tawragadi madu akai bu lakani na miyam da thamjege कुकी खुलाई पाइबा सिंगना मिहातिना तोकपिक्रबा बिहार दगी सीआरपीएफ के जवान अजय कुमार झा की मफमदा आरामबाई तेंगोलना इकाई खुमनबा उत्पका लोइनना अवाबा फोंदोरगली आरामबाई तेंगोल की पीआरओ रोबिन मंगांगना कुडियक पिबा चेरोल अदुना हाय मोंगबुंग अमदी सेंजांग द थोकिबा लाइबक्तिबा थौदोक अदुदा लैखिद्रबा अजय कुमार झा की मथौना मरिंगजेलबो मतम पुंबदा निंगसिंगदुना लैहौरगनी लाइबक्तिबा थौदोक अदुदा सोकलबा सीआरपीएफ अमदी स्टेट पुलिस पर्सनल सिंग अदुसु अथुबा मतम फगलक्तुना महौसागी पुंसिदा हंजिनबा ओइरसनु हाइना चेरोलतुना हाइरि हिंदू धर्म की चटनबी अमदी हराव तयामबका लोइनना ngarang कांगी अरोइबा थौरमदा श्री श्री जगन्नाथ मंदिर तेरा लैकाई मानदोप कमिटी बिना कांदी पार्ट 1 ना सिलांगदुना कांग सिंगबगी थौरम कासार बिना कांदी पार्ट 1 दा पांगथोखरे Uripok Polem Lekai Imphal Dalaiba Angels Coaching Center na sinduna felicitation of toppers of SSLC examination 2023 and 24 pangthokre memento amasung certificate yentokpagi thoramadu Uripok Polem Lekai Imphal Dalaiba Lining Tho Khamlangba Community Hall da ngarang pangthokibani thoramasida retired Lieutenant General L Nisikantana chief guest coaching center ki coordinator Hobism Buddhichandra na president amasung social scientist Dr. Dhanabir Laisramna special guest oibiki punna mahiroi humbutara da kudolpot piki chief guest na mahi tamba haibasi textbook tamba du tanate tambagi loiba naide examination loire haiduna komthokpa yade ngasi gi mahiroi singna hayeng tungi yumbi oigadoribani haike लाइरिक द पीरिबा अफबा वाखलोन अदु थबक ओइना पांगथोकपगी अपाम्बा गेस्ट ऑफ ऑनर ओइकिबा डॉक्टर धनबीर लाइसरमना थंबिखि हानागी डॉन बॉस्को स्कूल की पथारबा ओजा केएस लुवांगसु इनवाइटी ओइना सरुक जाखि हाइरि खंगनजबामा हेल्थ केयर अमदी पैरामेडिकल साइंस दा यूनिवर्सिटी ग्रांट्स कमीशन ना सखंगलबा चाही अमगी डिप्लोमा चाही अनी की एडवांस डिप्लोमा अदुगा चाही अहुमगी बैचलर ऑफ वोकेशन कोर्स तंबा यारगनी इंस्टीट्यूट ऑफ मेडिकल एंड पैरामेडिकल साइंस सिलचर अमदी ग्रेसवेल हॉस्पिटल मेहरपुर सिलचर अनिना कुसम नदुना लिंगिया विद्यापीठ यूनिवर्सिटी फरीदाबाद की मखादा कोर्स सी तंबीबा हौरे हेल्थ केयर की फील्ड दा स्किल डेवलपमेंट ओइरिबा
medical laboratory technician, operation theater technician, physiotherapist, radiology imaging technician, patient care management na chingba 12 pass tawrabasingna tamba yaraba coursing asi tamduna isana isabu thabak bijabagi khudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RMP course na chingbagi atemma matamgi oiba course singi tamaktasu admission haujare SMDEP civil hospital silcharda practical tobagi khudong chaba su thanjari akupa maroli tamak Institute of Medical and Paramedical Science Ismail Market Central Road silcharda lengsibirabu natraga mobile number 939573245 da of honabiyo Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare Yoga acupressure amadi physiotherapy gi matingna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengnanabagi tamak ngasimak lengsim biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ni Aroibada Maruiba Pao Amukhanna All India Institute of Ayurveda Live Surgical Demonstration Galwinana Sasrutam 2024 Mai Pangna Pangthokre Kharga Prasad Sharma Oli Nepal gi Anoba Pradhan Mantri oina ngarang wasak lokre Milal gi lamjing makhada Maifana Kamrangada Mitei Mek Tambipa hudokre Hayeng Lakhipur Khuman LP School da Mitei Mek Tambipagi workshop ama hudokkodori Jiribam Railway Station da lairiba urea bag sing Imphal da puthok pinanaba Kokomina laingak ta taksilakli amasung Angels Coaching Center na makok thongna pass tawraki basingbu haraute ama phongdokre Lakhipur Online YouTube channel gi pau sanduk chaba ngasigi oinadi matang asida loijare